Churachandpur district ta Zomi-Hmar furup ki marakta khana chainabadagi mishimina thokraba matung relief camp ta laibi chahi mapan khakta ngairiba Zomi nupi macha ama chingnaningai oiba maongda siramle hairi laikhidrabi nupi macha si irangna maram oiraga imphaldagi lanjenaduna Churachandpur district ki mafam amada hangba relief camp amada changjafam lauduna laibane loinana nupi macha si hauzik class 2 tamlibini hairi Impact News sa fangba pauda nupi macha dungarang numidang pung taruk makhairom tabadagi thiba khangkhidabani relief camp da lairiba miyam changduna thibada pung khara thiba fangdana lairaklaba matung ahing nongyaida asiba masa oina relief camp da thengnarakibani haidi laikhidrabi nupi macha adugi amang thongda I thoklambata natana mangak samda khauri lakhatpagi mami taramki oiriba fibam aduna chahi nauribi nupi macha adu kanagumbana faraga rap tawraba matung hatpa oiramba yabagi chingnaba lai hairi nupi macha adu gi thawai yaudraba hakchang adu Churachandpur district hospital gi morgue ta thamkhrei loinana Churachandpur women police station da pokso ek makhada case ama file tawkhrei amaromda mihatpa sibu Zomi mothers association na akan mamongda condemn tawrakpaga loinana mihatpa puthoktriba fawba asiba hakchang lauroi hairi Mihadasi Bojo Sangnopong Polpi Kuki Women Organization for Human Rights Kuki Students Organization July Zomi-Hmar Women Association gi maikai dagisu akan mamaong da condemn tawrakpaga loinana mari lainaba singna thuba matamda action laukhatuna achumba wayal fanghalu haina takshilakli